ngasi April gi tang 13 Manipur top channel gi ayuk phongba se phongda paw khatang update tawjage miyam tin mafam natraga lambi tholakpada mipum khudima marks up na balak thokhre Easter seiraw bagi yenglaga tangai fadana sangdaba yadraba potlam yonba dukan sing ngasi ayu akaknaba matam kharagi hangan gadawri miyam tin mafam natraga lambi tholakpada mipum khudima naton amadi sin khumjinma marks up kadabani haina Manipur lengak na lakthokre Manipur lengak ki special secretary home S Gyan Prakash na ngasi thokiba order amagi matung ina C19 license sandorakpa thingnabagi matangna mipum khudimang na marks up patangai fadi haina akhang ahi kya na mot piri hauji malem gi tungan mafam kya da lepa laitna sandorakliba C19 gi license laksinabagi pandamda tangai fadana miyam tin mafam amasum lambi da tholakpa mipum khudimang marks up kadabane April 13 ki satnaba haugadoriba order asi makha taba order ama thoktri phawba satna khigani heiri amaromda Easter amasung seiraubagi yenglaga hayeng thangja numita tangai fadana sangdaba yadraba potlam yonba kaithel dukan punamak thong hangan gadori hiramasagi matangna Manipur lenga ki consumer affairs food and public distribution ki commissioner Bobby Waikhomna thokiba order amana tangai fadana sangdaba yadraba potlam sing yonba dukan amadi kaithel punamak hayeng thong hangba yahalagani haina lokthokre Consumer Affairs Food and Public Distribution ki Commissioner na thokiba order asigi matung ina tungan ba district sing da tangai fadana sangdaba yadraba potlam sing yongadaba dukan sing April 13 gi ayukta akaknaba matam kharagi oina hangba yagani haina su mari leinaba DC sing da order thokna khre ayamba district sing da ayuk pung 6 gi ayuk pung 13 phawba dukan sing thong hangba yagani loinana postai leiba lakpa sing na social distancing in nom ngaktuna miyo amaga meter amamam lapna leinaba su khangalakli amaromda Special Secretary Home S Gyan Prakash na thokiba order amagi matung ina hauji lockdown lairiba maramna mipum khudimak social distancing gi kangon ngak na satpa mathau tai hairi mana masing yoliba sing na yariba makai amaga naksinana phamloidabane pot leiba lakliba singsu lapthokna lephangadabane dukan phamliba miyoi singna pot leiba lakliba sing lapthokna lephanabagi mafam sinbago loinana matam amukta da miyoi amakhakta pot yongadabane athingba komthok tringai gi manungda imung amagi miyoi amakhak pot leiba tholakadabane petrol pump sing essential service ki damak hangani amadi social distancing in nom ngak na sakadabane kaithel amadi dukan hangliba miyam tin mafam da lanai gari amata sangloidabane laingak na mamang na pikiba yathang matung ina pot joliba miyoi sing dukan phamliba sing petrol pump hangliba sing amadi pot leiba lakliba sing da marks upkadabane imphal gi nupi kaithel ahum di makha tana adumak thong lon khigani haina special secretary gi order asina khangalagli Amaromda state asigi oina C19 gi ani suba case ka mari leinana taxi driver ani yauna punna miyoi kuntra ga mari ngasi rims amasum jinims ki BDRL singda test tokiba asida sample khudimak negative oire adumakpo test tokiba miyoi sing asi makhata na quarantine da laikigani hauji phawgi oina punna sample sani gi kuntra ga mathoi test tokre masida C19 positive oiba case ani khaktamak thengnari haina C19 kamal control room dagi health department ki additional director amasum spokesperson Dr. Khoirom Sasikumar Mangana thadorokpa soro aman phongdorokle Atopa maru oiba paw manamu laina lai chigi update tawjarake sikeba migi masingna sani gi kuntra ga taruk shure aduga apunba case masingna lising taret ka chahumgo yankhai manga yaure khoi India gi oina aduga Manipur gi mahairoi ani Hyderabad ki supermarket ta pot leiba sangbada athingba pirakhiba security guard book tawkhre India da ngasi C19 gi anauba case Sanipan ga maudraga taru report tarokhiba ga loina hauzik phawbada khudong thiningai oiraba laina laichat asigi apunba case masing lising tare ka sahumbu yankhai ga manga henkhre sian kiba masingna sani ga kuntra ga taruk shure narubadagi phagalakli ba mi masingna chawnga ga taraga manga ne malem apunbagi oina sikiba masing lak amaga samrigi yankhai ga manga henkhre apunba case masingna lak taraga taruka lising humpu taruka chamapan ga tara hele narubadagi phagalakpa mi masingna lak ahum ga lising humpu mapan ga chamapan ga humdraga mathuine seraksida news broadcasting standards authority NBS and a media person punamak social distancing gi kanglon ngak na satna bakhangan kre luraba tanfamda achumba I paw phanganabagi thodang lauriba pawmi singmu thagatpa phungdokladuna NBS gi warol amana hai C19 positive oiriba miyoi sing thamlibo hospital natragana isolation ward sangduna anaba miyoi natragana doctor gi interview laure heba paw phanglei report amadi editorial staff punamak C19 positive oiraba miyoi sing thamlibo hospital natragan isolation ward ta changloidabani hairi amaromda Hyderabad ki supermarket Manipur gi mahairoi ani posai leiba sangmada athingba pirakhiba manager amadi security guard book tawkhre chathiraba laisa C19 matam sida racism gi thawong ama oina mahairoi ani asina masagi aadhar card utlabasu supermarket ta changan khide
private security guard ani amadi store manager adu mahairoi ani adu supermarket changhandabaga mari leinana book tawre haina police na hairi thaudu asi rasa kona police ki manungsana banahantali puramda leiba star supermarket thokhibane Twitter da thagalakpa video post supermarket adugi security guard na miyu ani adu changhalakpada athingba piki changhandarbagi maram hanglurabasu argument tawduna bahiraki store manager gi mamingna deragula benkat kawi security guard ani adudi kusamala sankaharai amadi dilip kumar kawi security guard ani amadi manager adugi matakta section 341 punishment of wrongful restraint 153A offense of promoting disharmony amadi section 188 ki makada case ama launch thokhre FIR launch tobaga loina miyoi ahum adu police custody da laikre makata ba investigation sathari mahairoi ani aduna complaint ama file tokhi racism gi thawong sathaduna supermarket ta changbada athingba piraki haina complaint tokhibane Telangana gi minister KT Rama Rao gi makai gi supermarket adugi management da action lokhotna ba khangan khre hairi ngasi CP Rasa Kondana victim mahairoi ani aduga hakthengna unabaga loinana makhoi ani da seng bag amadi hawai package kusinaki CP Rasa Kondana asi kumja English aniga samapan maudraga tareta Manipur IPS ki career leramki maram aduna Manipur gi lol amadi culture khangi supermarket adugi management da Rasa Konda gi makai gi zat bizat khena bada yumpham oiraga discrimination sataba yaroi hena khan gi su poksi si khutangna phongdorakli aduga mayam soikiba lankiba yarsu mayam na ngakpigani aduga paw he anoba hek lakpa update tawjarke si har video si matang sai losinjrage and thank you